Minister gi team amana senapati da satna UNC ga wari sanakri UNC gi demand mari pidriba fawa economic blockade handok loi khangalakli Senapati district headquarter ngasi Manipur lengak United Naga Council UNC gi ahanba round gi wari sanakri wari sanabatu deputy minister nemsa kibgen mafam lakthu haiba yauna demand mari pidriba fawa economic blockade handok loi haina UNC na khangalakli Mifam loiraba matung da lengak ki wangang loi oiriba MLA Dr. Thoksam Radhe Samna Pami Singh da hai Deputy Minister Losi Dikho amasum Home Minister Gobidas Konthausamna lusingba lengak ki mihut kangbu amana ngasi Senapati da UNC ki lusingba sing unaduna wari sanari miyam gi mateng loinan atupa matamda waruisan ama soidana purakpa ngamlagani haibiki thajabali Anobu district CM Kibiki Mayokta UNC na tawu demand gi matang da hangbu hangama gi pakhumda Radhe Samna hai Lenga na hauzik wari sanaba hubada ngairi mathang wari sanaraba matungda laikhai taba makhangadabani suspension of operation su agreement extend tawba masum su abrogate tawnabagi demand ga mari lainana hangba wahangi pakhumda makna hai hauzik phawbagi oina su extend tawkhibagi sabsaba maram khangdri hiram masida kupni yengsilaba mamutana khangdukna ba honagani su agreement na handana ba miyamna demand tawrakpagi matangna hangbo pakhumda makna hai Thaurang as India government ki thausalama ki makhada lokalapani democracy satpa leba moiriba India ki sarwa moiriba maramna central government ki thausalama sum warep singa no satpa mathoktai UNC na pukholakpa point mari yawa satar of demand ki matangna hangbada Radhe Samna hai haujikti wari sanaba hobata ngairi makhatana wari sanaraba matungda laikhai taba masoidina khanglagani amaromda UNC ki maikaidagidi point mari yawa satar of demand du thabak to onthoktriba phawba blockade ki khongjung handok loi hari Deputy Minister Losi Dikho Home Minister Gobidas Konthaujam MLA Signarul Hassan MLA T Robindro P Brojen Kasim Basum Laisio na singba tungan bi MLA amadi lenga ki makok thongbu official kya su saru yakhi UNC gi maikaidana council gi president NG Lorho General Secretary Barayo Sachang convener Thotso Asia Masum advisor sing Polio amadi Adani Maunu wari sanaba duda saru yakhi Manipur ki case in justice pi bangamna Supreme Court ki yathang fast track court and linkhatlava Supreme Court na Guwahati High Court ta khankhri kumza inglisingani ka kungo humdoidi ki Manipur tholakhiba kangluk ki iranga mari leinaba case ki wayel athuba matamna sathanaba akhanaba fast track court ani linkhatnaba thaurang lokhatlu haina Supreme Court na ngasi Guwahati High Court ki Chief Justice ta khankhri Chief Justice Sire Kanamasum Justice Zaimaliya Bakshi amasum Justice B Mahuna gi bench na Manipur thokli thawdo siga mari leinaba case gi matangda sathaba investigation gi status report yenglaba matungda akhanaba fast track court linkhatnaba wafam khangan kibni hauzik phawbada charge sheet file tawkraba case gi mapung faba report ama pikhalangnaba su Supreme Court na mari leinaba authority sing khanki victim gi imung manung amadi makoi gi legal counsel na Kangjaba ngamnabagi damak charge sheet file tawkrab case punamaki akupa marul khangalakadabani Manipur ga mari leinaba case khaktamak CBI NIA gi court na well sathakadabani atai atopa case sing di atopa court singda transfer tawkhigadabani haina bench aduna khanki Manipur gi wathoka mari leinaba case sing well sathanabagi damak CBI na paikhatpa case sing gi tokhaiba court amaga NIA gi case sing gi weba tokhaiba court amaga linkhatpagi matangna Guwahati High Court ki Register General na status report ama mathangi hearing sa thadringaida pikhalangnaba su khanki Supreme Court ki bench adun hai CBI amasum NIA na file torakpa case gi status report amasum investigation gi mawong mataw yengsinanaba thawsil ama semli CBI amasum NIA gi case painaba special judge mangjunana habli adubu charge sheet file tawkraba case gi status report amati case number na singba akupa warul sing khangalakpa leitri Manipur gi wathoka mari leinana sathariba case gi proceeding amasum mari leinaba record punamak victim gi imung manung amasum makoi gi legal counsel na khanganbagi khangjanabagi khudong chaba phangananabagi panamda akhanaba thorang asi lokhalakpani hari hearing satharingaida additional solicitor general Ashwarya Bhakti na hai Manipur gi wathoka mari leinaba case kunthraga mathoi CBI na paidi puna kungatare ki final file tokre case mari investigation ki thakta lairi amasu case manga gi closure report pisingkre charge sheet file tokraba case kungani thoi gi manungna case ani pending da lairi NIA na case kunthra paibi gi manungna case taraga manga gi charge sheet file tokre hari Chief Minister Yumnam Khemsa na CR logduna unified command gi mifam pangtokre
Manipur security ki mapangol kangkhat hananabagi panamda Chief Minister Yumnam Khemsana mayai tangba lauduna Chief Minister Secretariat ta ngasi combined headquarters unified command security meeting pangthokre mifam madura Chief Minister na hauji state asigi tongan ba mafam da oiriba law and order gi phibam kupna yengsingkibaga loinana national highway singda oirakliba phibam gi matang nu skupna khanaki awang bathaki mifam madura Manipur gi Chief Secretary Dr. Punit Kumar Goyal Security Advisor Kuldip Singha DGP Mukesh Singha Additional Director General of Police Intelligence Lari Doji Latu IGARS की मेजर जनरल गौरव शर्मा 57 माउंटेन डिवीजन की GOC मेंबर जनरल शुभांकर बासु अमदी CRPF मणिपुर एंड नागालैंड सेक्टर की IG राजेंद्र नारायण दासु सरुक याखी यूनिफाइड कमांड की मिफम लोयरबा CM ना इम्फाल गुवाहाटी अमसु इम्फाल दिमापुर बस सर्विस हौगननबगी मतंगदा मकोक थोंग सिक्योरिटी ऑफिशियल्स अमदी ट्रांसपोर्टर सिंग वरी सनखी इंडिपेंडेंस डे की थौरम Cooperation Pidana Philip Laure Koki CSO Independence Day gi Thaurangi Mangoina Security Forces na Lokat Section Thaurangi Saruk Amoina Koki Women's Union and Human Rights ki President gi Mayumda Atamna na Thihum gi Thabak Satakhibe gi Thawong Butuan ma Koki gi Lupsing Yaning da Fontorakli Hills Tribal Council More Youth Club KSO More Block Koki Khanglai Longpi More Block amasung Koki Women's Union and Human Rights na punna hadorakpa sirola hai lenga na section thorang lokhat pigi thawang taram ui adumenama ngasi ayuk angan madamiyam gi lusing ba amagi mayumda makalamatagi khudam sangdam phangdana atamna na thihum bigi thabak satakhiba du kanem dawi thawong adu bu yaning da ba phongdok poina more gi CSO sing Independence Day gi thoramda makata na cooperation pidana ba firep laure matik sabu khudam sangdam yaudana CSO lusing bisingbu mara leiba mi amagum lawbu yaning de hari Factory mai stock pada sinmi taraga teruk Sire Saudi Arabia ki Khudong Riyadh leiba sofa sab factory ama mai salak pada Bangladesh ki sinmi taraga teruk Sire hain official sing phongtokri Musa Sunaya Industrial Area dengan numidang thaudosi thokibani Bangladesh ki Ministry of Foreign Affairs na phibam kupni yengsin baga loinana Riyadh leiba Bangladesh Assembly officials singna Saudi authorities singa unaduna thawai yaudra haksang singa du marai pak pukhina bigi thorang lokat paukre Expatriates Welfare and Overseas Employment Minister Ariful Haq Chaudhuri na thawai yaudra haksang singa du athuba matamda purakna bakhan kibaga loinana laikhidraba singi imung manungda lenga ki mekedi gi matik saba compensation pigani hana Laothokhre Saudi Arabia da hausi Bangladesh la kuntra ga mangaram tuan sinpham da suduna laidi hedi regeneration man mathau sangba thabum haina ningthonduna pangthokliba pumfuga mathusuba sanglam khongsat ka mari leinana sathariba mobilization campaign gi manungsana ngasi uripok da leiba iboton sna higher secondary school da pangthokiba campaign da salam sangkon secretary general MSU headquarter na mahairoi singda MSU gi haukraba puari kya mahairoi singda tamki loina lai oi kraba ipai pu singi khungul liba matam oire mati makhoi gi thauna lingjelbu ngasi gi mirol na mathau sangduna ining tamna wakhal khanwegi hainabi ngasigi mirol da leiba tangaimak fadana mathau tare heba wafam secretary na phongtokhi campaign asigi makha oin Imphal West district manungsana leiba TG Higher Secondary School amadi Bishnupur district ki manungsana leiba innovative school TG Mahaikol Kids Foundation Bishnupur Public School D Thoksom Ibotombi Institution of Teachers Education and Training Loyola Stanford Photon School Royal Academy Center Kaksing District Manungsana leiba Yoreka Academy Thanauzam Ilang Kaina High School Ilang Kangpokpi masum Langmaidong Higher Secondary Langmaidong Smart Universal Academy Sakmaijing Khunauni NIA amasum CBI na paiba case ngi hearing sathanabagidam special court to lingnaba Supreme Court na Guwahati High Court ki Chief Justice takhankrik Manipur gi irang asig madi leinana NIA amasum CBI na paiba case ngi hearing sathanabagidam special court to lingnaba Supreme Court na Guwahati High Court ki Chief Justice ta khankrik hiramasi gi matang na di Hindu na fonglak report amana hai Supreme Court ki Chief Justice Surya Khan lusingba bench amada Manipur thokli birang asig madi leinana ngasi hearing satakhi madura khumja English aniga kungo humdagi me ahumdagi tholakhiba irang asiga mari leinana NIA amasum CBI na piba casing numit khudingi hearing
hearing sathanaba Guwahati High Court ki Chief Justice ta special court ama lingnaba Supreme Court ni yathang piki loinana hiram asigi matang status report ama matangi hearing da pekhalangnaba su court asina khanki amarom the additional solicitor general Aishwarya Bhakti na Manipur thuklibi rang asiga mari lainaba case ngi status report ama thamki status report adu ki matungina CBI na paiwa case kunthraga mathoi gi manung na case kunga tere ki final report file tokre masida case kunga ni thogi charge sheet amasung case manga gi closure report yauri loina na case mari di hauji investigation sa thari haiba wafam sing status report adu yauri amarom na Manipur gi irang asiga mari lainaba case kunthra NIA na pairi masigi manung na case taraga manga gi charge sheet file tokibaga loina na case taraga manga mana thijun humjun bagi thabak sa thari haina Aishwarya Bhakti namki Nakalamaromda petitioner ki maikei da lep khipa senior advocate Colin Gonsalves na Nupi amasung misamyang gi matla sataba tamthiba crime sing camera da namhaurabasu criminal trial sathabada khutmang sokshin ba ngamdabegi matang mahakna nongnang phongdoki Colin Gonsalves ki wafam adu yaninda phongdoklodana Aishwarya Bhakti na hakibada kumjaing lisingani ga kungo homdoidi ki Manipur thukli birang asiga mari lenaba case ngi investigation amasum trial sathanabegi matangda mechanism ama puthokna Supreme Court na khangan balekre hauji Colin Gonsalves na inau no puthurakli bu wafam asidi reputation asigi haugalakpa matamda amuk sale masina haukiba sahi ahum masida Supreme Court na makal makha kyagi direction sing piraga lakibadu aremba tahalle haina Aishwarya Bhakti na phongdoki Kangpokpi district ki Kailenjang khulda attack sathadana yum kya mai thadoramni Kangpokpi district ki Kailenjang khulda NSN IM amasum JUF ki kedar sing oiramgani singnaba sing attack satharakre amadi yum kya mai thadoramle hari attack satharambagi pawdu hojik social media ra paktaknana sandorakli adomainama pawsi file toba matam fawda official over report amata phangmangamdri official over report amata phangdabana attack aduda asu open yaw khibra natragana kaya yamna ama anda thukhrabagi habidi hojik phawbigi oina khangmangamdri Kailenjang hariba khul asi Hanana Senapati district ki Sadar Hills ki saru am oiramlaga housing na Kangpokpi block ki manung sana leiba khulni khulasi Kangpokpi town dagi kilometer taraga mangarom satlaga leibani kumja English ngani ga taraga mathogi census ki matung ina khulasi da khunja chama ka humfu gom de kaktamak le hedi madugi manung na marfu taruna Nupi aduga humdra ka trena na pani khulasi ki khunja ayama law singubuna maru eba sinpam oiri bane hedi Nauna khunda silakpa khul samapan ga kunthra ga mari asi masa khangdok tuna sab sabe action lokhat pina ba Union Home Minister da memorandum pisilagani Tombi sai khara sita Manipur gi singi lamsing da lenga na masa khangdaba nauna khunda silakpa khul sa samapan ga kunthra ga mari asi masa khangdok tuna sab sabe action ama athupa matamda Laothokhre pina by Union Home Minister da memorandum of pisilagani haina Siva Sena Manipur gi President Moirang Them Tombi na phongtokri Siva Sena gi youth wing ama oiriba Siva Sena Manipur Babu Farad nauna hang office ama ngasi maikhum hangtokpaga loinana youth wing asigi nauna thaupugadaba thaumi sing okpagi thoramda wafam asi magna phongtokhibne magna hai Manipur gi hana gi lairamba population growth rate ka sahi tarat kun gi manungda hengalak liba mi masing asiga sangdam narubada yamna singnaninga oiri sai khara asida anaw ba maming thonjinduna semgalakhiba khul singasi matam lairingari yingsil haudrabadi atenba matam gi manungda Manipur gi demography da asauba khal manadaba ama soidana hengalakani mapalamdagi sangsilakpa mito miyansa kya sina karigumba census operation da mingyaw ki patarabadi ta tungda semdokpa yaroidaba asauba aswoiba data ama census record asi lehauragani aranba census record ta yumpham oiraga amuk delimitation process tawkhrabadi madun amuk hena mangjaba malakani masi oithokhloi si hairabadi census operation pangthokringai da hana NRC update tahobana tana atokpa lambi leiroi mangna makhata na hai lebak thibadi miyamna taliba no NRC no census dimanasi ki matana lengana nakhai singba phire ama haidok ngamdaba leiri miyam gi kholau tabi begi mohut kumja English ngani ga kunga tereta pangthoka doriba mikhal asida oina mai onsinduna leiri tola taraba miyoi singi masing asi kumja English ngani ga kungo humdoi gi irang asidagi amuk ke hena masing yam khalakli thaunau jambrinda Pikraba Manipur ngasi mayu maikei leitraba lamja kya gi masing lepa leitana hengalakli basi aswan ba lengak lon gi aswan ba khunai sinani haina ye school assembly
constituency gi intending candidate oirabi Thanauzum Brindana Phongdokre wapam asi langjingda leiba hope home da sangjapam lauduna leiriba angang singi taraga turuk subama po khomon gi Bracing di thoram na phongdokibani home asigi angang singna utpa tuan ma cultural program kya ga loinana pangtokiba thoram aduda Thanauzum Brindan hai mayu mekei leitaba mama pa oibisingna intokpiraba punsi habis khwaidigi tonma punsi amani nauna mama pa oi kaina kiba ama oina maksu saina sapsana phawi sakhatpa khunai ama oigi hairabadi sothana lairiba singbu singkhatpiduna manaba khunai ama sem mathoktai lamdam asida ngallingi matamda leiramba tola taraba singi masingdagi khumja english ngani ga kun gom dagi irang asidagi amuk hena masing yam khalakli haki mauna makhatana phongdokhibada masi punamak sing asi afaba lengak leitabana maram oiraga miyoiba singi marakta thak khenarakpa amadi mapangal sonba khunai oirakpa asin asauba maram amoiri masi punamak sing asibu kokhanba ngamnaba sotharaba singbo hiram kudimakta social security piba madi afaba lengak lon ama lehenba mathokte haba wafam sing phongdokhi amaromda home asigi founder APJ Abdul Kalam National Award case Nilbir na hai home asida leiriba kudimak maakna poksaba masaga pangkak oina yokpi thakpi duna mai masing tamhali loinana makhoi gi Lairakpa awatpa singbu angamba thakta mengkhanaba honari ngasi pangthokliba thoram masi home asina linkhalakhiba amadi mafam asida leiriba angang singi mapo common thoram ama oina pangthokpa yamna maru oiba thoram amani haba wafam singsu phongdoknakhi BJP gi double engine lenga ani gi marakta mari tatnarabra Maheshwar su lautho hairaga ona tainabada su sangdokhiba state ki issue singa mata tabidana center na haiba tawdaba yadi hairanga haina kumai Tau amagum tauriba BJP ki Manipur lenga amasum center ani ki mari esi tatnarabra natragana mihut sing wa amata tabidrabra haina Maheshwar Thanauzum na phongdokre hari Hiramasiga mari lendana RPIA gi National Secretary su oriba Maheshwar Thanauzum na thadorakpa video release amada haribana Manipura miyam ki mihutni haina lairiba sing asi hauji election gi matam khajikta ngaisilaknaba phawba masagi power mapung phana photo pangamdaba miyam gi ni laibak ki ni haiba thaba amata mating photo laga tawba ngamdaba gi mami ama oribasi laibuk thibin haina se phongdokhi